Sekmai Turel asi bye-bye amadi New Year da mi khwaidiki tinba picnic spot ama oidibani. Maram aduna lakliba bye-bye amadi New Year asida pamdaba thodok sing thoktanaba Sekmai Turel da picnic Lakpa Meeoising Nongmei check toraba matungda Khanghallakli Haina Imphal West ki SP KSA Civil Kantana Phongdorakli. Hairiba numit sing asida pamdaba thodok thoktanaba amadi bye-bye amadi New Year kumai asi ingna chikna pangthoknaba Manipur Police na akan Jackson Thaurang lakhatkadawri. Prajasing akogi Nepali Chinau Sinataba, Kupi Sinau Sinataba, Maitei Sinau Sinam Tariba, Kogi Kun Akoi Biguina, Kogi Police Leader Sing, Club Leader Sing Napuna, Sekmai Police Station, the Akoi Mipama Pangproxare, Mipam Simaru, Pandamika, have the Lakadoriba 31st, Samasung 1st Kogi January, Sigi celebration Gimatam Sida, Sekmai Hariba Jagasi, Sekmai Kobi. Jagasi mayam ne amna pamnaba picnic spot amani aduna sida phatanung la thoktanaba sa puina puraiba thongiba thaiba amoda kai kai singje phajana khawum da hapiraga hayum hanbada phajana pubiraga phajana yungi dustbin da or IMC gi atu bakeno da IMC gi koi collection la pro sinabigo akadu wisin now singna yamna koi unnecessary oi ba hai tare koi license gan chingba sumbachi yaring kai pai bi rakanu ki train khongban gi picnic spot ki changba entry point sida frisking checking tawraga koi du musing loina collect tawraga koi picnic si loi matung da ko na nini humni le koi fazana verify tawra ko pitok chakni aduna sina kai no have da koi gi sigi preventive measures low da biya da ba kai gi no have tam da koi na license kan si puraga ektang sel harau bugi su ngai bugi so wa bugi su ngai ka thok bugi hainabi kana ko mi khara de yaubni na koi da local club ka tanara ga kitang restriction khara thamjagani samna ha da pung mapan dagi pung baro mo nung sida lakpiraga baro gi matung da di picnic spot amuk lakpiranu adu HANBA gi timing si pung ohum dagi koi hanbiu ya inkai adu pung mari da maximum pung mari pau da loise Bye-bye amadi New Year numit asida maru oiba picnic spot ama oidina laklaba Sekmai Turel amadi masigi akoiba mafam singda pamdaba thodok sing thoktanaba akoiba da laidiba khul singi club amadi organization singi luchingba singa Imphal West District SP KSA Civil Kantaga ngarang Sekmai Police Station da mifum ama pangthoktuna tongan bahiram kayada kupna khanani na kre Sekmai Police Station ge officer in charge KA Sunil Kumar yauna anoba jahina lakpagi nungai ba phongdokpada thokan ningdaba thodo wathok sing ase matau karamna hantahan gani habagi matangda pangthokhiba mifum aduga mari lenyana ASP KSA Civil Kantana haikibada bye-bye amadi New Year numit asida Sekmai Turel da picnic Lakpa Meeoising na harau nungai namadi niyom chumna picnic pangthokminase amadi masa na fata haudi sing khaw amada haptuna IMC gi fataba khomgat famda hundoklamnaba hundokpiu picnic loiraba matungda chaba thakpada sajinaba potlam sing koichai saiduna thambagi hainabi thadoklasi loinana numit asida pamdaba thodok sing thoktanaba Sekmai Turel da picnic Lakpa Meeoising ningthina check torba matungda changangani karigumba frisking amadi checking sathaba matamda license nongmai na chungba yauramba thengnarabadi mafam aduda changhalloi amadi fagatlaba nongmai adu numit nini humni gi matungda ningthina verification tawraga mapuda khutsinakani Amaromda numit asida picnic Lakpa Meeoising na numit yung bapung tarani thoidagi nungthil pung ahum fawba picnic mafamda changba yakani aduga nungthil pung mari dagi thengthana picnic tawbada athingba legani haina SP da makhatana phongdorakle loinana anoba jahina lakpada miyamda yaifa pausal pirakli amade miyamna jahi loirapa amasung jahi horakpagi mingda thokhaningdaba thodok sing thokhan biganu hainsu appeal tawrakli